Free movement regime tha taruk suspend Touduna Leiri amasung Teknopalgi Yaiphabungda Myanmar macha kaya nauna changsilakle. External Affairs Ministry na chatliba chahi asigi February 9 da free movement regime lauthoknaba warep laukraba matung Manipur lengakna February 13 da thokiba order amagi matung inna Indo-Myanmar border gi Manipur ga tainaba saraksingda free movement regime tha taruki oina suspend tawri haina lauthokibani. Ministry gi maikaidagi FMR strip taunaba amadi khudaktagi suspend taunanaba recommend tawrakiba adugi matung inna Manipur lengakna order adu thokibani. Awang nongpoki Myanmar ga tainariba state singda Myanmar dagi mitop kaya sangsilakpa amadi demography structure ngak senabagi damak thausil adu paikhatkibani. Adum oinamak Myanmar dagi miyoi kaya sangsilakpa ngasisu leptri. Ngamkhai ngakliba security force sing chap chana mathau tawribra haibadu wahang ama oirakli. Teknopal district ki More subdivision gi manung channa leiba Indo-Myanmar border pillar number 74 amadi 75 mayada leiba Yaiphabi village da Kuki National Army Burma amadi Kuki National Army India anina Myanmar gi Kuki kaya Manipur da leptana pusilakpa leptri. Hairiba Myanmar gi chin Kuki sing asi Tamu district ki manung channa leiba Khampat village dagi April 18 da Myanmar army na chathakiba airstrike da mayum makai akai atoi nangkraba amadi mafam adudagi akoibada leiba khunja kaya amani. Myanmar gi irang na maram oiraga chin Kuki gi miyoi kaya ama Teknopal district ta leptana changsilakli. Khampat haiba mafam asi India gi oina Chandel district ki New Samtal amadi Molcham ga yam nakna leiba Kuki khul amani. Adubu Chandel district ki mafam singda lanjen na dana kilometer 30 rom chatlaga leiba Teknopal district ki Yaiphabungda changsilakpagi maram asi karino haiba wafam chawna hangba yai. Hairiba Yaiphabum village asi More dagi hauzik leiriba 5 suba Assam Rifles na konba mafamdani. Yaiphabungga thangnana leiriba CH Teknopal manakta Assam Rifles ki post amasu leiribani. Nakal amaromda Indo-Myanmar border town More da hauzik mathau tawduna leiriba state security force kaya amasu lukokpada len taba mafam chap manare. Wabagi pankhai lansilakle. More town manungda Kuki khutlai paiba kayana state security force singda lan taunaba akanba mongda sem sari. Adubu state security singdi nongmagi masing yamsilaktre. Matam kuina mafam amada lengdana leirakpa amadi ana-ayek yaurakpana Moreda nongmagi maitai commando sing Imphal da thokiba amadi Moreda amuk hana duty tawba change khalabasu lambi da chatpa yadabana heligi service su makha tana lengak asina pibidabana mathau tawjage haiba kayasu mayum da leinari. Rotation na jingbasing tawgadabasu maitai machagidi land route chatpa yadabana Moreda hauzik state force maitai macha 50 muk fazilaktre. Lengak na helicopter gi vara puthoktrabasu commando personnel singna masa na puthokjagi haiba fauba helicopter service ngasi fauba pibidana leirakli. January 13 ta Manipur gi CMN Biren Singhana vulnerable oiba mafam singda taba CDO sing amamamda 5,000 amadi MR amadi IRB singda 3,000 pigani haiki. Aduga senfam di lairadana tala phawa changlakide. Lanbung dasu mathau tawjariba amadi tolop su pibidana yumdagi sel kauduna acha athak sing menari. Mathau su taw suti chatpasu yaroi rotation tawnaba heli service su pidaba amadi tolop su pidana leirakliba fibam masida lukokpada len tare haiki.